Matamgi Manipuri Wari channel asubu tabiriba khwai pumnamakpu taramna opaga loinana ikokno na khuramjari ngasi muktaminarasi Chanu-Lembi kunmari shuba tangka. Mediagi mi kharasu ikoi koina leiri yaifabaga lembigasu nakal aduda famli yaifabana press ki ichil inausing amadi lebak mayam da haijaningbadi sigumba thogdok asi amuk hana thoonbidana bahajeri mari leinaba ichil inausingnasu miyang janganingi lembiga eiga gi marakta hawjik phawbagi amadi tungda oirakadaba relation di friendship ni hoi ibani film ayambada main role longmine act tongmine film gi sport ta shooting mafam da pulliba akhoi thengnariba sidagi hena atopa mafam amada thengnaba nate masu mathok jili aisu adu mangai chap manai masing yamlaba fake picture sigumba video mayam sina ma amadi aida natana kalabu pamjaba kalabu yokhat chariba oja guru amadi tunggidamak haurakliba artist pumnamaki mingchachu masigumba sina miyamda lan lamjingbiri yaifaba ai isamakna miyamda haijaningbadi sigumba thodokse matungda amuk hana thoktanaba punna honaminase amasung mateng pangbiyo haijari ningthorembasu yaifabana nganglidu momonok na tari lembi mamit mamaidu kaplubagi ngaksang ngangi ningthorembadu ubada amuksu momonok chei lembina dada aina nangi michat yamna thialeko ningthorembasu lembigi manak tamna changsilai ningthorembana nungsibi kapkano struggle mayam se momon nok na thengnagadabane sina punsigi experience ne nangbu mit mai singaladabane press ke nupa aduna lembida mu onsinduna hangli thogdog asigi matangda isalna kari haningba lembi mapido taithoktuna amuksu nokli aigi oinadi thoina haningai kasu leijadre marup yaifabanasu hana haikibado madumakne tasengna artist akoina struggle tawrise yamnamak suffer tawe artist akoina nushina jabanu pada even aigi boyfriend chelubudusu oktabi prostitute ni masimak hekta haibi sigumba se hekta thoi adubu thoina khalude one day mayamsu achumba se realize tawrakini haiba khanki hojik thoiba marup yaifabaga eiga gi situation sina artist pumnamak pulana lawkhibado pamjadabagi miyamda chamthokjabane ningthorembasu khangaude lembigi manakta sangsinduna nupaduda yengli ningthorembana ma aigi fiance ni lembi ibanigi marakta misunderstanding conflict amata leinakibasu leite hojik phawbagi oriba situation sidasu misunderstanding leinade ibani understanding leinari mari leinabasingnasu mateng pangbinaba amadi thogdokse amuk ana thoktanaba haijari press ki misingdusu chatnaba haiduna loisinari ningthorembana cyber crime da inu report tawkrabane 1 week fawbagi manungda kanano khangani hek khangbaga ma aina lemna to oi savitrina photo do yaifabaga ichatomiga orene pharene madumangna asengbani khallaseba madugi fibamda oringaiduda moina chatlaga yenguriba moidi mafamduda chatlaga kaidorino migi adugumbado yengba chatlira hangninga ine idea ngasai makai kaplamba lembidu khangnok noklai akhoi ta sidiba sana thoina noi ita savitri gi singaktani ita cha paisise savitrina bungba nang ka kanungin manakta leiriba chokrise asida phamuse tanja duda mamai mamit machanchu loinamak phi amubana kupsillaba nupa ma praprap changsilai savitri ga ningthorembaga tamna nomoido kaplakhi ayakpa nongmagi khonjel aduna langlamba mayam pumnamaksu chap lepki mafam aduda leiriba dilliba press ke miyam sing adusu makhoigi manak tamna chansilai hakjangdagi chentharakliba angangba ikenglakta isi sina nongyende tumli sanathoi nungsa sor thabet thabet honduna mamit anidu machada ningamdana yengjai
Sanathoina Ichatombi Lembi mamabu matam pakta hipallaga mapada amuk yeng mamabu amuk konsinduna Lembi su konjel thokna launa khongna kablakli Baba hagolo Baba hagolo se Nine hagolo Kaino tawribasibo Nine Baba Ahi kanaga leho aibanu nine Sanathoina Ichatombi Kapkano Nine de Yakadaba mandre Nine Dada Akoy nine ga babaga se hospital da mukta puse Nine nanga tumayna haigano Baba se mitpango Baba Sanathoina Isana ka puraga Mama yamna wai Kapkano Sanathoi manakta asibagom hipliba mapuroibada amuk yengli Nangki babadi adumak tongkrabako Nine nate nine Mayamsu ko chenaduna Sanathoi ga nongin ga gari da hawkatuna hospital tamna lakli Savitri su kapli Ita tampha nang kaishu tawroye se kapkano tampha sor thabet honduna yamna wana ngangli ai yagadaba mandri ita Isa tombina matik chaba mi ama oirakpado Ujanikibane Uba phangdana adumak chatpa tarabako Kainaramdai mikopsida Ichatombi Nachigi konjeldo Ima yamna taninge Adubu tararoi Ichatombi Kapkano Mama pite thopike Lembi mamagi managtamna mamaidu nonthaduna kapli Nine nang kaishu tawruye se kapkano Nine Ahing ibada laitradi Izahagi mitkibi kanana tikthokpigani Ichatombi Kapkano Mamagi tumbi Nachi da pause Tamthokano ko Nine nang kaishu tawruye adumayna haigano Mapabu amuk ningsing mamagi phibamdo amuk uraga Lembi handakti wa ngangkidre mamada munna yengduna leiri Sanathoina Ita Savitri Ichatombi se Luna tawiyuko Ichatombi musu yengsinbiyuko Ita nang kaishu tawruye tampha nang kaishu tawruye Ichatombi ngasidi Ima haina mukta karo Lembi mamada munna yengduna mapi sinthari mathada chajat konsinjai mamagi mamit mamai teithokpiduna hairapsu nokli Ima Savitrina Tampha Ichatombina nangbu kauriye Tampha Ichatombina nangbu kauriye Lembina Ima
Handakti Sanathoi, masana kauribudo adumak tadana, mapoksimagi oina, mit anido adumak usenki. Lembina, Aina ima kaurise tadrabo, ima, mama, se, kummo haibane mama, aina kaurise tadrabo mama. Babaga mamaga, nabuk yamna phatte, aibu kanaga leho haibano. Chiche laga aibu kari khumdoino. Aigi pakhum piramo, se, chiche da ai kari khummo haibano ima, baba. Mama da nine kawe haiduna, baba, nangna saibado. Ai amu hana mama da nine kauraroye. Se, baba, midu shalanu, mit pango, baba mit pango. Ita, ako'y mamaga babaga se, amuk ta hudukpiyo. Ita, amuk ta hudukpiyo. Sabidri su lembibu konsinduna kapli. Isa tombi, nangi mamaga babaga se, ako'y buwaraw male. Ako'y nakaubo kumlaroy haiduna chatkre. Lembi, angang masa amagi matawgum, masam manado ipapaduna, mamito korey leyduna yengli. Chiche, nang halaga ay kari kumdoino. Tamtiraba thawdoksing asina, sanatoy ka nongin gasu, mapoksing magi oina, masabu thadoklamlaga chatkre. Nongin amadi sanatoy, lebaki saknaraba artist amadi, professor orambana, lebaki ihaw ama oina, mihatpa putuo, kari maramgidamak hatlibano haiduna, kana ihaw hawri. Numittu nongsu kanatay, suti numit oybegi, mayamsu irang langi. Ingkol nunggi, lekaygi mayam amadi, leikidrabi anigi, marup mapangkway pumnamakna, kuchen-chenduna kanna hotnari. Lembi, manggolgi staircase tuda, makong namayantaduna, wahay machet ama pawbangangda, mapisintaduna, adumak ngasisu pamli. Ningtawrembasu hobe-hobe chansilai. Abe, dada wahay gise. Lembi, pakum amata pidaba makay, adumak tumina pamli. Ningtawrembana. Abe. Dada, sisiyada po na magtatawbiyo. Ningtawremba, ingak-ngak na. Tawge. Sisiyana hek pairakpaga piraw ko. Pirake. Sese, paire ese. Ningtawrembadagi phone do sat lawi, machegi khonjel taraga, pirang masu, ichel helai. Chanu-na. Kaino nawbiya, ako'y mungdubo am langi dubo. Chak charabro che. Chage tawriye, chickle green ne iromba amaga. Aina tawbane. As, nawbiya, nang yamna ningsingay ngo. Ako'y pulap chaminabado, yamna nungsingo. Nungsi. Nawbiya, payo ko, no yamong telebado phone to reba, conference pirake. Hello, yambo, ako'y nawbiga conference piriye. Lembi pairi habaduda, telebasu inung nungay jade. Lembiya. Yambo. How? Chanu-na. Nawbiya, no yambong se, edi shangling mana loreda. Facebook, WhatsApp, loinabag deactivate to hole, aduso na handiki. Telebana. Yumda thokti fawba, tambaludri fawbudi, Facebook, WhatsApp, pabiyadiko, parunuko. Chanu-na. Adubu kaidorage haiba yambong. Chanu, yambong na harise nang yaroidra. Tamba haire loidore, sidabu matam khara kano honaba kai-kai. Parese, kay hinjang charage nangbo. Chicken grill, aina semine yambo. Chicken chaba yaroy ngasidi. Kay gya. Chiche, yambong na charano harise, kok charano ba? Kona mo chase. Hoy, charo, hayeng charage. Telebana. Hayeng su chaba yaroy. Lembi su nokshinaduna phagi tawrai. Chiche, ako'y mamaga babaga na yamunga nanga se dasayam na phatte aduna sanga se numit 15 mukti charano harie tohoide harapane. Chanu-na. Is adugi oire adu mama leitro.
Lembi mamit anidu ningthorembada yengduna tumina mapi teithokjei. Lembina che mamaga babaga do office tatki mamana suti ai thamage ko ai chak thongi kona torage che. Chanuna ngai khuo as thamkre ne masi ngangse. Lembi kaptuna ningthorembagi makutu jajet paishili. Dada Chisiana halaga ai kari khumdoino ai sininge dada ai ki mapoksibu karino tohidise dada leirisidi adamaina pukning sontagano chechegi damak thongna leigadabani se lao mamaga babagi photo sidane laikat na batause ahalna kore lao se phajana chatluko tugani chak chadabagi kok ngaurido somdana amu Iyamba tasengna dinanaw akhoi heart ke makna target tawkhibani natte doctor ningthorembana phuk hogolakpaduda leikidraba ahal ani duga harap lenglakhibaduda mapa chanakhibani nupa aduna lanjadaba imungdusu awafamda tare pap ama langsinba haibado akoida thoklabani imungdugi awabada akoisu saruk yaba tabani akoisu lale soikra haibase imungduda haijaba tabani Somdana Suraj hoy bocha hoy mamanaba moy khara wari sanari Surajna Lembi hoy mamaga babaga do leitre hai as yam nungai tingu pawsi tabada Lembi do yamna kapawe mache thoklaga kari haiduno kari kumduno na yamna wahowe ba boichana college lab loi khrabasu akoi pundrabasu maso koi gi imana bane magi awaba nungai tabadane akoi su saruk yamina batabane akoi su moida chatluse mayam kari khalige thoibana ai gidi dum yaida bobona akoi su yaye korona ha social worker gi type ni ne wathi di maram chatuna lujadre sibena mamaga mapa goina sire naharulna kapi oramni film namini haraga nakana amada film ama namdana leire oiroidaba minida boichana bai proof leitena domaina mingon hekta haiganuda mado langani मीनबु खरा प्रमोटर अदि अखोय मैतै मसागी हौनबि फैरेंग तुरेंग सतोकपिबा ngakतने बोबोना ओ लेम्बिना दमाना तरोंगनि हाबिसे अखोयसु थाजदेदा मानसु नान फजन सेंतोखरबदुदि मीडियादा माय वीडियो फोटो सेमिबा नुपादु साइबर क्राइम दा रिपोर्ट तौखरे हाबने नैरग फगदबने मदु सोमदना सावित्रीना इचातोंबिया इतावा हाइके यूम सिदा नथंदा तरक तरक लेबिसु नुंगाइते इतागिदा मतम खरा लेरुसिरा लेम्बी मपी राचेन कुमलाई इमा बाबागी मिनुंगसिना थल्लबा मखोइना थंबिरंबा यूम सिदा अई मफम सिदागी हंदोकनिंद्रे अई अमुकसु खल्लुरगा सिनिंगे अई सिनिंगे अमा खक्ता नत्तना इमा इपा अनिमकपो ईश्वर माने इफमदगी सेतोकपिरिबसिबु करिगिनो नोंमता अइना अइगी इमादा इमा हाइबा वाहिसे कौबो फंकिद्रे मसा अइना इमा हाइना कौजबा मिकुपतुददी अइबु पोकपि इमादो ताबिखिद्रे अखोय बाबादो अइना ममादा निने कौवे हाइदना यामना साउखिबने अइना इमा हाइना कौजबा मिकुपतुददी बाबासु मपोकसिमगी ओइना मचा हाइखोयबु थादोकपिरमलेको ममागा बाबागना संसार से थादोखिबा मिकुपदुदा चेचेगा इबानीदी लमजा सरायबा मिंथोलदो फंगलेको थारिकना अमो बेमा तोहोइदीने से कपकनु से इमा सिसु लेरी अखोय मैम लेरी सिदी इमा से चेचेना थोलागा अइबु करी खुमदोइनो सावित्रीना तो से इचा तुम्बी नसादो वारनी खरसु कौथोप तमसे येंगो नंग इमासीसु लेरी इता होइसु लेरी नंग ददासु लेरी सिटी इचागी करी वाटकनी थारिकना
Tamo nung yun ga ko'y sana atoy gado. Kaya muk yam na lalo bagi. Kanada kari kairu bagi da magtano. Ontok na supat kidre da ko. Imasi, aigi imaga babaga do. Mingon da sukay da bani. Ngasi ay na sintari ba mitlugi pirang se. Mihat pa makoy su. Masigit sa inanong mo di kang lakini. Somda na Silheibi ga Chanu ga wari sanari. Silheibi na. Kay injang charage. Chanu na. Yerum chaye. Nongonda ka na yerum chaw hay ke. Chaningi na pangchada chay dubu kay gino. Kay no yambuwa. Yambu nung ngangi miyam dubu. Sa nga do, matang kra chagano. Namay na mito yam tizal ba. Is, ay may kasyutaw din na. Silheibi, nuksina do na pagi tawrai. Aduna nangi wani dana. O nasagto, tizal le. Hanay Chanu do mandre ba nusidi. Is, nusidi so. Yambong sidi ba. Iba ni na yung dahil topaga noy lembi ki kay keno kara hot na bisi ko. Hot na doy ni. Ay gidi mama tanta ne. Mana tengaw lay bas da ne. Yam na sunusi ba. Magi kan ba da ne. Ay sa yam na wai da yambo. Hayeng di nongin ga sanatoy gagi karma tabi ki numit ni mayam su ilang langi. Amuba machugi maruti da lakpa nupa ani dusu yung gi akoy badu kuyeng laga changlai. Lembi na. Kana warabano. Laiki draba nongin pabaga tampa sanaga gi yung oibirabra. Ay masanupi ne. Kadi tapi gadaba. Sumdaw ba ni ibema. Wari se. Isa na su akoy da soy da na warorani. Adubo. Akoy su tamoy sok na nungay jade. Isa gi da makalaga wari se. Samtok jabani. Isa gi ima babagi karma da hap na bahay duna. Mating kita su oy na batinjarakpani. Se. Paisin biyo. Yam ba dinate 80,000 da ni ibema. Kay matangi. Ibema. Isa na ipahoy bu warogan ko. Numito. Isa gi imaga babaga da. Hat ke magna. Kalaga nungay do. Kap ki banate. Akoy na kajik choy kre. Nupa tu gi wahi singdo tabada lembi kangsaw sawrai. Noy ni soy kre. Noy gi naral do ngakpiyu. Sinatro. Aduga paisa sina karigi. Noy gi naral do ngakpinabra. Noy gi paisa kara sina. Aigi ima ipagi punsido. Onabada ina haraw jarakani khanbra. Nupa tu dagi envelope tu munduna laktana lang thurai. Lembi na. Ay su noy gi paisa du dagi hen pige. Noy gi namaga na pagado hatke. Noy yabra. Mududi noy yar oy natra. Ay su mine thamoy pandami. Nungsiba masak khangi. Mama mapa. Machil manaw gi nungsibado ifam da su phawi. Nupadu gi makutu tap haduna lembi ko raw lawi. Aigi ima baba hatpa misida leire. Aigi ima baba hatpa misida leire. Dada. Imasi moina ne. Aigi ima ga baba ga hatido. Moina hatpane. Hayeng karma oibigi misu tinbani na mayamsu lembina lawbodo tabada chansilai. Nupadu su mayam amsilakbodo ubada masagi pocketegi nomoido satoktuna. Mayam hantu. Lembina. Nangi nomoiduna aibuzo hatlo lao. Akoy nupi angang da khut thade. Mayam handokpiyo. Lembi akiba haibado machet ama pawbo leitana nupadu gi manak tamna adumak chensilli. Lembina. Nangi khulai du udlaga aina kiduna chengani khanbra. Ima ipa kainabagi mairina isha pombo chaklaba ifamda ai kanabu sukide. Nangi khulai duna aigi thamoida chaklaba mairi se ingthahan bangamloi. Nupa ni dusu mayam tinba mafam oibaga lembi dadi khut thadri. Mayam amta handokpiyo. Mayam tinbagi khudung chaba lawduna nupa ni dusu khulai yarakpana maram oiraga mafam adudagi adumak mangki. Somdana ningthorembada call ama lai. Ningthorembana. Hello.
ꯗꯣꯛꯇꯔꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯀꯦꯁꯇꯨꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜꯗꯣ ꯅꯤꯡꯊꯧꯔꯦꯝꯕꯅ ꯃꯈꯥ ꯇꯥꯕꯤꯌꯨ ꯋꯥꯁꯦ ꯂꯤꯛ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯗꯣꯛꯇꯔ ꯍꯥꯏꯕꯗꯤ ꯃꯥ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯈꯤꯕꯁꯨ ꯌꯥꯏ ꯃꯥꯕꯨ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯌꯥꯗ ꯁꯣ ꯇꯧꯒꯗꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯔꯒꯦ ꯗꯣꯛꯇꯔꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯤꯔꯤꯒꯦ ꯌꯥꯔꯒꯗꯤ ꯑꯣꯐꯤꯁꯇ ꯂꯦꯡꯕꯤꯔꯛꯅꯕ ꯑꯩꯁꯦ ꯕꯖꯥꯔꯗ ꯍꯌꯦꯡ ꯀꯔꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯕꯅꯤ ꯑꯣꯀꯦ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯅꯤꯡꯊꯧꯔꯦꯝꯕ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯄꯒꯨꯝ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯩ ꯌꯥꯏꯐꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯅꯤꯡꯊꯧꯔꯦꯝꯕꯅ ꯍꯜꯂꯣ ꯌꯥꯏꯐꯕ ꯌꯥꯏꯐꯕꯅ ꯗꯥ ꯅꯤꯡꯊꯧꯔꯦꯝꯕ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯃꯌꯥꯝ ꯑꯃ ꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯁꯦꯅ ꯃꯌꯥꯝ ꯄꯨꯜꯂꯤꯌꯦ ꯑꯣ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯑꯃꯨꯛꯇ ꯂꯥꯛꯀꯦꯔꯥ ꯑꯔꯖꯦꯟꯅꯤ ꯑꯩꯁꯨ ꯂꯝꯕꯤꯗ ꯂꯩꯔꯤ ꯊꯦꯡꯅꯔꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯁꯇꯨꯒꯤꯅꯤ ꯑꯣ ꯂꯥꯛꯑꯒꯦꯗ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯁꯣꯝꯗꯅ ꯄꯤꯁꯛꯅ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯥꯕꯤꯇ꯭ꯔꯤꯅ ꯀꯩꯗꯧꯔꯕ ꯅꯣꯡꯃ ꯏꯕꯨꯡꯉꯣꯒ ꯃꯦꯗꯥꯝꯒꯗ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠꯅꯤ ꯌꯦꯡꯍꯟꯕꯤꯌꯨ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯆꯔꯒꯦꯅ ꯄꯤꯔꯝꯂꯒ ꯗꯤꯃꯥꯟꯒꯤ ꯑꯣꯏꯔꯝꯕ ꯃꯤꯁꯛꯇꯨꯅꯤ ꯑꯗꯨꯗ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯑꯃꯨꯕ ꯂꯤꯠꯈꯤꯕ ꯅꯨꯄꯥꯗꯣ ꯁꯥꯕꯤꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯣ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒ ꯅꯛꯅꯔꯨꯕꯒꯤꯗꯃꯛ ꯇꯝꯐꯥꯒ ꯇꯥꯃꯣ ꯅꯣꯡꯏꯟꯒꯁꯨ ꯆꯩꯊꯦꯡꯁꯦ ꯐꯪꯂꯕꯀꯣ ꯆꯅꯨ-ꯂꯦꯝꯕꯤ ꯅꯣꯏ ꯑꯅꯤꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯏꯆꯥ ꯑꯅꯤꯒꯤ ꯍꯣꯠꯅꯒꯅꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧꯔꯦꯝꯕꯅ ꯃꯤꯁꯛꯁꯦ ꯇꯁꯦꯡꯅ ꯀꯟꯐꯥꯔꯝ ꯇꯥꯔꯦꯀꯣ ꯁꯥꯔ ꯌꯦꯁ ꯃꯤ ꯑꯃꯒꯤ ꯏꯃꯦꯖ ꯁꯣꯛꯅꯕꯁꯨ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯌꯥꯝ ꯄꯪꯅꯁꯨ ꯇꯧꯋꯦ ꯑꯁꯦꯡꯕꯁꯦ ꯅꯣꯡꯃꯗꯤ ꯈꯪꯂꯛꯇꯧ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯅꯤꯡꯊꯧꯔꯦꯝꯕꯅ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯃꯤꯈꯩꯁꯨ ꯑꯃꯨꯛꯇ ꯂꯥꯏꯟ ꯂꯩꯅꯖꯔꯛꯈꯤꯒꯦ ꯁꯤꯔꯤꯁꯦ ꯃꯌꯥꯝꯅ ꯄꯥꯕ꯭ꯂꯤꯛꯅꯁꯨ ꯂꯥꯟꯅ ꯎꯈ꯭ꯔꯕꯅꯤꯅ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯄ ꯇꯥꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯌꯥꯏꯐꯕꯅ ꯁꯥꯔ ꯑꯩ ꯏꯁꯥꯃꯛꯅꯤ ꯂꯦꯝꯕꯤꯗꯤ ꯍꯌꯦꯡꯁꯦ ꯏꯃꯥ ꯕꯕꯥꯒꯤ ꯀꯔꯃ ꯇꯥꯕꯅꯤꯅ ꯂꯥꯛꯄ ꯉꯝꯂꯣꯏꯗꯣꯔꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯌꯧꯔꯛꯏ ꯃꯐꯝꯗꯨ ꯃꯤꯌꯥꯝꯅ ꯑꯁꯨꯝ ꯀꯣꯔꯣꯛ ꯀꯣꯏꯁꯤꯟꯈꯤ ꯄꯨꯂꯤꯁꯅ ꯈꯨꯠ ꯈꯔ ꯊꯥꯕꯒꯤ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯏꯁꯣꯛ ꯁꯣꯛꯏ ꯃꯆꯤꯟꯕꯥꯟꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ ꯃꯈꯨꯠ ꯑꯅꯤ ꯗꯣꯂꯟ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ